ngay thì cô mày phải sinh được vậy hết sinh cái đó là trung mà thiên tôi mà tôi phải được xin chào nhà mình cái chỗ này cái gì cũng phải được lấy cái đi nhà phải cái này mà cái này cũng phải được cái đó cái gì đó cái gì đó ya thì hẳn là lâu này mình sai đi lâu này mình ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯤꯁꯤꯡꯁꯤꯅ ꯂꯩꯈꯤꯗꯕꯗ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯣꯠꯀꯤ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗꯤ ꯃꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯇꯥꯏꯅꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯍꯧꯗꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯏꯆꯥ ꯃꯌꯥꯝꯁꯦ ꯊꯋꯥꯏ ꯃꯥꯡꯕꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯅꯕ ꯌꯥꯅꯕ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯊꯝꯖꯩ ꯃꯤꯁꯤꯡꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄ ꯃꯤꯑꯣꯠ ꯃꯤꯆꯩ ꯇꯧꯕ ꯑꯗꯒꯤ ꯑꯉꯥꯡ ꯑꯅꯤꯕꯨ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯍꯧꯁꯦ ꯑꯩ ꯑꯗꯨꯝ ꯐꯣꯡꯖꯕ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯃꯁꯤ ꯒꯃꯦꯟꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯕꯨ ꯐꯖꯅ ꯁꯪꯇꯥꯏꯅꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯖꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯩꯖꯩ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯑꯦꯖꯤ ꯃꯦꯖꯔ ꯃꯣꯏꯅ ꯊꯧꯁꯥꯗꯕꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯒꯤ ꯑꯥꯔꯃꯤ ꯀꯌꯥꯝ ꯊꯥꯖꯤꯜ ꯂꯩ 130 ꯊꯥꯒꯠꯂꯛꯑꯦ ꯁꯤ ꯊꯥꯖꯤꯜꯂꯦ ꯑꯩ ꯈꯪꯉꯦ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯑꯣꯏꯕ ꯌꯥꯏ IRB ꯑꯣꯏꯕ ꯌꯥꯏ ꯄꯨꯂꯤꯁ ꯌꯥꯏ ꯃꯤ 1,000 ꯂꯩ ꯍꯥꯏ ꯑꯁꯨꯛ ꯌꯥꯝꯕ ꯂꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯣꯏꯅ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯦꯛꯁꯤꯟꯕꯤꯗꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯊꯧꯁꯥꯕꯤꯔꯝꯃꯒꯗꯤ ꯑꯁꯤꯕꯨ ꯊꯧꯗꯣꯛ ꯊꯣꯛꯑꯣꯏ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯆꯤꯡ ꯇꯝꯁꯦ ꯁꯔꯀꯥꯔ ꯑꯅꯤ ꯊꯣꯛꯑꯕ꯭ꯔꯥꯅ ꯀꯩꯁꯨ ꯅꯠꯇꯕ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏ MLA 10ꯅ ꯑꯁꯨꯛ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ MLA 50ꯒꯤ ꯃꯊꯛꯇ ꯃꯨꯞ ꯇꯧꯕꯗ ꯑꯩꯈꯣꯏ MLAꯁꯤꯡ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯅꯥꯒꯥꯒꯤ ꯂꯩꯔꯤꯕ MLA 50ꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯉꯁꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯆꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ SP DC ꯀꯩꯗꯧ ꯂꯩꯒꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ CBI ꯂꯥꯛꯑꯦ CBIꯅ ꯆꯠꯊꯔꯤꯕ ꯏꯟꯀ꯭ꯋꯥꯏꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒ ꯔꯤꯄꯣꯔꯠ ꯄꯤꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯆꯠꯊꯈꯤꯕ CBIꯒꯤ ꯀꯦꯁꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯂꯥꯟ ꯂꯪꯆꯤꯜ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯒꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯏꯕ ꯏꯆꯥ ꯑꯅꯤ ꯍꯦꯝꯖꯤꯠ ꯑꯃꯗꯤ ꯅꯤꯡꯊꯣꯏ ꯉꯥꯟꯕꯤꯒꯤꯁꯨ ꯑꯆꯨꯝꯕ ꯂꯥꯟ ꯂꯪꯆꯤꯜ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯁꯣꯏꯗꯅ ꯉꯝꯃꯣꯏ ꯃꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩ ꯑꯗꯨꯒ ꯌꯥꯝꯅ ꯄꯦꯟꯗꯕꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯍꯪꯒꯣꯏꯅꯕꯗ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯃꯄꯤ ꯊꯣꯡꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯌꯁ ꯑꯃ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯅ ꯆꯠꯂꯒ ꯀꯩꯗꯧꯋꯤ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯑꯅꯤꯅ ꯁꯤꯕ ꯀꯥꯟꯗ ꯒꯣꯚꯔꯅꯔꯅ ꯉꯔꯥꯡ ꯅꯍꯥꯟ ꯃꯌꯨꯝ ꯆꯠꯂꯀꯥꯟꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯃꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯃꯇꯦꯡ ꯄꯤꯔꯝꯒꯦ ꯁꯤꯕꯁꯤꯒ ꯃꯄꯤ ꯊꯣꯛꯄꯁꯤ ꯀꯔꯤ ꯈꯦꯠꯅꯒꯁꯤꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟ ꯑꯁꯤꯒꯤ ꯄꯦꯟꯗꯕ ꯑꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤꯒꯤ ꯁꯔꯀꯥꯔ ꯑꯁꯦ ꯁꯨꯝ ꯆꯥꯔꯕ ꯁꯔꯀꯥꯔꯅꯤ ꯑꯩꯒꯤ ꯃꯣꯠꯇ ꯊꯝꯖꯅꯤꯡꯉꯤ